ngase yu phong ki ba tungan manipuri si phong sing digi amasum thoki ba thawdo wa thok sing digi maroi bi I pau sing khong ga saraga Manipur top channel gi mai kai digi myam na thamjage ahan bada pona pham boxi phong ki ba tien ma pong ta na thamjage pok pada ngai di ba asi ba anga ang malairam le tha sigi ni pan gi numi jung ba matung pung boro makhairam ta ba matamda laira kaithel mayang langjingi turil da pok pada ngai di ba nupi macha ma gi asi ba sang ma taw duna lairam le haina lamsang police station gi officer in SARS ki sirol man haidi hiramasi gi mari lainana su moto case ma lokotuna mobile forensic unit team Impal West ki expert sing na asib angang adu bo inquest tawre haujuk pawba angang adu gi identity khang bangamdri kanagumba angang adu gi identity khang bangamlabadi lamsang police station natragana khwaidi gi nakko police station na paw pibiyu lakli bajun taraga mathu gi nungthil pung manga phabu gi manungda masak khang bangamdrabadi formality sing ngak tuna dispose tawkragani hanis paw sna phongdurakli Macha sa tharak poina sana leba poksi da phong ba to pa pawkhra official politician keana Manipur Luishilamani Chief Minister Lenga ki thabak tawrabadi furup ki interest thabak tawroisi official sing lenga ki thabak tawrabadi furup ki interest thabak tawroisi apun Manipur gi damak thabak tawbutai mamang do official amasum politician singna soirambana Manipur Luishilamani Manipur hojik lupsilaklabani haina Chief Minister nongthongba birena phongdokre Chief Minister Secretary ta pangtokhiba Forest Department amasum Revenue Department gi official singa unabagi thauramda Chief Minister no official singa hai Revenue Department da thabak tawriba singna thamoi singna thabak tawramdabana pata pata pislamani law unari balabukta map semdoklaga inkhol onthoklambai wafam kya thulakli pata pata ta silibasi Revenue Department na soibadagini Forest amasum Revenue Department na wa tanadana mana apama mongda thabak tawbadagi reserve forest ki lamda khul pislamani mahan hai lamgi sayenaba leiriba mayam asi forest amasum Revenue Department gi marakta paw fauna buwat pana ohelakti Forest ki lamda Revenue Department na dak sitha piramba pata pisilama yauri miyamsu dak sitha pairabadi lamadu ma ki oibugumna khali asigumba kaya sina lamda masida lamgi sayenaba kya tholakani singi district headquarter da leiba lenga ki lamsing loina khopchin khibidi lenga ki lam amat leitre laima khong da leiba electricity department gi lamadu Impal West ki revenue village ki manung da sanbadu saitu Gampazol gi SDO amana kangpokpi gi khul amada pithoklama thingnare numaijing singda u thaba satpa matamda watho oikiba du reserve forest manung da khul pishilambadagine kumja english nga masama pan humfu da reserve forest laphokraba matungda karamna kumja english nga masama pan marfuga manga da khulda lampiramano khuladu ohumlak hongbut lenga ki forest department gi official amatana khanglamdaba si asobu wanga ma oire ki Revenue Department na waithok singdola pata pishilambadagi lenga na tawningdrabasu sai yamlaba kaya maral gi matung ina fakibadani ngahaki aigi yum sanaba nupi sana sinaba isa thabak habhaunaba kar tongnaba mongda thabak tawrabadi Manipur luisin ki patabani Manipur gi lamasi pisak pikpani reserve forest protected forest asi kanana bu honaba tangai fade lenga na singi miyam na khul taba mafam lauksin gadaba leiti tawutabu logi wangmada khul tasinba thingbagi tangai fadaba lei haibini wildlife sanctuary da khul semlaga lam yonbada forest department na yengduna lei tenopal gi assistant settlements officer amana khul gi ningthauga manaraga wildlife sanctuary gi manung su chaliba yamna fajarba lam acre samagu fupak saw mafama Assam Rifles da yonthokhribani Mari Lenaba Deputy Commissioner Singh SDO Singh SDC Singh Nasu Loan Yadaba Tabaki Tabu Yadi Habisi Miam Nakan Matok Miam Wakal Tan Mayam Wali Miam Wakal Tahana Balang and a Honabasangi Highness Minister of Fundoki Labuki Lamda Sagali Bakaya si revenue the lady Mayamna Swebetagini Forest Department Reserve Forest Amasum Protected Forest Ngaksian Bigi Tautang Lawiu Revenue Department na MLRN LRA ki makhada leidiba lamngak sienbagi thaudang lautai wai thauda pata pishilambagi thaudokta sinaba miyosing farga sairak pikraba matungda Forest Department gi oina se action laugadaba yamna wali sigidaba punsini hinglingaida asuma kharadi tawramsi lau unariba lafamda sagalambasing notice pibigi mahuta eviction tawgadabani yum leitabasinggi yum pigani yum inkhol laina satharakwa thabak mayamgi oina ditumina leibiga no hanisu pausna makhatana phongdorakli Atopa Pamadana, Manipur Lanagi di Addiction Center Ahumka Authority the Register Tauri, State Cueva Rehab Center Sengi Kanglon Sembahore, NG Utam,
Manipur ki tuan ba mafam sing da hangliba lanai gi di addiction center maudranum leiriba sigi manungda center ahum khaktamak social welfare department da register tawri atay atop center sing di register tawdobana miyeng sangminaba leitabagi mamitari India government ki sana kangon gi matung in state amada di addiction center old age home children's home na singba center sing asi social welfare department gi makhada register tawgadabani haina leiri adubo state asi gi oina dilenga ki makhada funding fangduna salai riba di addiction center kungani palom amadi lanai gi center ahum asi natana atai atopana lanai gi center sing di department asida ama phabu register tawdri State asida lairiba lanai gi di addiction center singna social welfare department gi makhada register tawdribasi state asiga sanaba makhal gi guidelines sing lenga amadi department na hauju phaw semdabagini social welfare department da register tawdrabasi state asigi oina rehabilitation center marfurom Registration Act natraga Indian Trustee Act ki makhada register tawi haina rehab center salairiba miyai na pausi sida mamang na phongdoraki laikhrabani Sera sida state asigi oiba sanaba rehab center sing na satkadaba kanglon sing state lenga ki social welfare department tha phawgi manungda semduna sana hangadabani haina Manipur High Court na haukibe April 13 da judgment ama pikre judgment asigi matung ina lenga ki social welfare department asu drafting committee ama semkibaga loina na guidelines sing semnaba thabak tharong sing pakat paukre Hiramasi matang na social welfare ki director NG Uttam na hai leba asida hanglibe rehabilitation center sing na ngak tuna sakadaba kanglon sing asi India pumbagi oina ministry na semduna lairabani adubo hariba kanglon asi state asida satnaba ngamloi maramasina drug policy gi matung in state asiga sana ba guidelines sing semina ba rehabilitation center sing gi maike digi court appeal lakpadagi Manipur High Court judgment asi tarakhi bani hanisu pawsna makhatan phongdorakli Atopa paw madana village sip masana pathokpa ahumna hatkibani Sagol police station kon mada leiba namphai village ki sip Zilhem khongsai butha sigi taruki numidang pung 13 makhairom taba matamda nomaina kaptuna hatpada sena bani haina police na fara mi ahum village sip asigi masana pathokpa ngak to eramle hiram sigamari leina Manipur police headquarter nga sinungthil pangthokiba pawgi mifamada ADGP Training and Law Play Khongsaina haikibada police na faraba mi ahum adudi namphai village asimaktagi thangkho hau khongsai se contractor apopale kidraba zilkhojam khongsai zamlal khongsai sai ni fo apopale kidraba zilkhojam khongsai amadi pawmang khongsai sai contractor apopale kidraba zilkhojam khongsai ni so haini man makhatana haikibada village Zilhem khongsai chi haukiba tha sigi taruki numidang pung 13 makhairom taba matamda miyoi amana yumdagi kauthokraga mabukta nungmai maru ani kapsilamlaga hondolaga thamlammadagi lekatnaba cycle gi CIC da pukhatpagi lambi da laikidabani single barrel ahum amasu fogat pagamle makoi ahumbu wang kwang sathabada makoina karigidama Zilhem khongsai hatpano haibada hauju phawbi oinati sapsaba haidu haibi adri Thigatpagi thabakan sathari makoi huma Zilhem khongsai gi mas manawak thani village sip oibigi matangda imung manungi yenaba lei haiba khangmangamle namphai village ki asingba sip oigadabadi makoi imung manungdagi atopa mi amana oigadabani adobo oigadoriba mi du sahi tare lomda ngairiba angang oibana Zilhem da caretaker oina pohanmani haibasi phawbudi khangmangamle haina ADGP na makhata ki atopa pawamadana Sajwa jail gi additional SP suspend tokre Manipur Central Jail Sajwa gi superintendent in charge oina thopurama additional superintendent S Tauthang thabak gi suspend tokre Manipur lenga ki home department gi deputy secretary Dr. TS Saranjit nang thokiba order magi matungina additional SPS Tauthang si civil service conduct rule 1965 ki rule 10 clause 1 clause A gi makhara khudak gi suspend tawune hari Mark suspension leading matamasida impal thadoktuna sakhiba yaroi karigumba tangai fadaba hiramdagi impal thadokadaba oirabasu mari leinaba authority dagi mangjawnuna ayaba lawgadabani hairi thajaba yaba mafamdagi phangwa pawgi matungin additional SPS tauthang suspend tawduna thamlibasi jail dagi prisoner sing thadokpagi matana police department matamsana pawpidi haibigidam inquiry chathabagi oibi yai haidi hena pawsna phongdorakli atopa pawamadana President gi Mikhal July 19 na pangtholagani leba asigi hauji president oina thopuriba Ramnath Kovind gi tamasi July 19 da loigadoriba asigi mangoinana July 19 na mathangi president khanabigi Mikhal pangtholagani haina Election Commission of India ECI na ngasi lakthokre
पाउसना मखाताना हाई इंडिया की प्रेसिडेंट असिगी नॉमिनेशन हेड अमा ओइबा मरमना पार्लियामेंटेरियल सिंगना बोट थाददुना खनगदबनी इंडिया की प्रेसिडेंट खनबगी मिखल असि इलेक्टोरल कॉलेज की कंसेप्ट मखारा पांथोकपनी हाइबदी स्टेट सिंगदगी मियामना खलगलब मिहुत सिंग असि खक्तना बोट थाददुना नौना प्रेसिडेंट खननब मिहुत अदु खनगदबनी सेसिगो होइना पार्लियामेंटेरियल सात्रेका हुमद्रागा तरुक यावना लॉ मेकर लिसिंग मरिगा समापना प्रेसिडेंट की मिखल असिदा बोट थादनगनी मिखल असिदा बोट थादगदब मियोइ सिंग अदुरी स्टेट सिंगी लेजिस्लेटिव असेंबली की मेंबर सिंग यूनियन टेरिटरी सिंगी लेजिस्लेटिव असेंबली की मेंबर सिंग लोक सभा मरि राज्य सभा की मेंबर सिंगी इंडिया की प्रेसिडेंट खनबगी मिखल असि proportional voting हाइबदी MP नत्रगना MLA सिंगना थादरीबा बोट अमममना पुगदबा value अदु स्टेट अमगा अमगा मानरोय हाइबदी मसिंग यामना लेबि स्टेट सिंगी MLA नत्रगना MP सिंगना थादबा value अदुना मसिंग यामदबा स्टेट सिंगदगी हेना चावगनी MP नत्रगा MLA सिंगना फंगलिबा बोट की value सिंगसी होननबा अखनबा कंगनो लेजे बोट अममम की फिक्स value असि सत्रक निपानी लोइनना वोटर अमममना पुगदबा बोट की value अदु मा की स्टेट की पॉपुलेशन अदुदा MLA मसिंग येंथोकलगा मदुरु तरकपा मसिंग अदु लिसिंग अमना अमुक येंथोकपनी इंडिया की ख्वाइदगी मसिंग याम स्टेट ओइरिबा उत्तर प्रदेश ना वोटर अममम की value सनिगा निपान ओइदुना ख्वाइदगी वांग बोइदि मथंगना तमिलनाडु अमदि झारखंड चामगा हुमद्रागा तरु ओइदुना अनिसुबा अमसुम महाराष्ट्र ना value चामगा हुमद्रागा मंगा फंगदुना अहुम सुबदा लैदि मणिपुर की ओइनदि MLA सिंगी voting value असि तरागा निपान खक्तदा लैदि हाइनसु पाउसना मखाताना फोंदोरक्ली मखासा थरक पोइना तोपा पावना माग हाउकिफ कोर्ट कॉम्प्लेक्स ता नुपी सिंगना फनेंगना कुपनबा तानाखरे इंडिया की मयोक्ता लाल हौनबा होनबगी अमदि लमदमसिगी फुरुप मसेलगी मरक्ता नुंगसिनदनबा वरोल क्या सोशल मीडिया प्लेटफॉर्म थागतपगी मरालदा पुलिस कस्टडी मराल लौथदुना लाखिबा माग थमा हाउकिफ कोर्ट ngasi जेल थाजिंखरे लोइनना काबुई मदर्स एसोसिएशन की मियोय क्याना माग थमाम हाउकिफता फनेंगना कुपना कोय तान तानाखरे सेशन जज इम्फाल वेस्ट की कोर्ट माग थमाम हाउकिफु ngasi हौना थासिगी कुनगु हुमदुई फावबा जुडिशियल कस्टडी रिमांड लौथनबा केस असिगी आयोना प्रेयर तौखी कोर्टना एक्यूज असि थासिगी कुनगमतै फावबा जुडिशियल कस्टडी रिमांड पिखी इम्फाल पुलिस की कंबु अमना एक्यूज असिबु ममांग थागी कुंथ्रादा डेमोक्रेटिक रिपब्लिक ऑफ कुकीलैंड्स हाइबा ऑर्गेनाइजेशन अमा सेमदना लमदमसिगी मियामदा नुंगसिनदनबा मदि कंगलुपकी ओइबा इरांग क्या थोगलकपा याबा वाफमसिंग सोशल मीडिया प्लेटफॉर्म ना थागतली हाइबगिदमा माकपु फाखिबनी लोइनना एक्यूज असिना तोवान तोवान मोंगना सेंफम क्या खोंगवतुना लाल हौनबो होनै हाइनसु पुलिस की मेकेदिगी मराल सिरि एक्यूज असिबु पुलिस ना वांगपोंग सथबदा पेन ड्राइव लैपटॉप मोबाइल फोन्स यावना सेना क्या पान कुकी लोन इब आर्टिकल सिंगसु फगत की बलेख्रे लोइनना मखा तब थिजिन हुमजिनबदा ट्रांजैक्शन क्या तौबगी सेना सनिगा मार्फुग तरुक पान बैंक स्टेटमेंट सु फगत ngmkhre सेनफम सिंग असि इंडिया की मयोक्ता लाल हौनबगी थबकता सिजनबो ओइगनी हाइनसु पुलिस की मैकेदिगी मराल सिरि मखा सतरक ओइना तोप पावमना कॉर्पोरेटर ओइना ठिका तौरंबा जीजी रोंगमै फारी मेयर जीजी रोंगमैना सेल लौथोखरे हाइबा अरानमनी इम्फाल म्युनिसिपल कॉर्पोरेशन IMC की कॉर्पोरेटर ओइना कॉन्ट्रैक्टर ओइनासु थबक तौरमी हाइबगी मरालदा वार्ड नंबर 1 की कॉर्पोरेटर गंगमै गाइदोन रोंगमै पुलिसना फारे अमसुम गंगमै गाइदोना थबक सुदना सेल लौथोखरे हाइना MLA खुमक्सुम जोय किसना मराल सिरखिबदु युमफम यावदबनी हाइना IMC की केयरटेकर मेयर एल लोकेशन फोंदोखरे पुलिस की फंग पावमना इम्फाल म्युनिसिपल कॉर्पोरेशन की वार्ड नंबर 1 की कॉर्पोरेटर गंगमै गाइदोन रोंगमै ngasi ayuk pung taraga minit nifurom taba matamna city police ki team amana naurem thong area dagi fagat khibani magna IMC ki corporator oina contractor oiraga thabak toramba amsum sasinaba document sing sejinabagi maral da ma ki mathakta wokat ama lakpadagi ma ko fakhibani ma ki mathakta FIR number 63 clause 6 2022 CTPS US 406 468 471420 IPC lokhat pagaloinana thijin ba hokre haidi अमरोमदा जीजी रोंगमै की वाथो वसिग मरी लैनना इम्फाल म्युनिसिपल कॉर्पोरेशन के ऑफिस ता पांगथोपा पाव की मिफम अमदा कॉर्पोरेशन असि की केयरटेकर मेयर एल लोकेशन हाई MLA खुमपसिम जोय किशन जीजी रोंगमैना IMC की सेनफम लाना सिजिनदुना सेल लौथोखरे हाइरिबसि युमफम यावदबनी IMC दा लाखलिबा सेनफम असि तरागा मंगा सुब फाइनेंस की टाइट फंडगी लुपा करोड़ निपान सुनगी ला अहुम लिसिंग यांखै मथुग सनी हुमफुग तरे की सेनफम लाखी मसिदा सादा कुनग मंगा की सेनफम म्युनिसिपल लेवल की ओइना लुपा करोड़ अनिगा सुनगी लिसिंग
मार्फुगा तरेका चनिपानगा तरेट यावरी लोइनना लुपा करोड़ तरुका सुपनगी लाख अनिगा लिसिंग हुमफुगा हुमदोइगा समरिगा हुमफु असिना वार्ड अमममदा लाख कुनगनी थोइगा लिसिंग कुंथ्रागा मथोइगा समापनगा मार्फुगी सांगदा पीथनबा पैखतपनी सेनफम असिगी मनुंगदा पुखरीगी रिटेनिंग वाल लुपा लाख 13 लिसिंग 10 समापनगा मौद्रा थादकी मसिगी मनुंगदा जीएसटी अमसुम एजेंसी चार्ज कखरगा लुपा लाख 9 कॉन्ट्रैक्टर फंगे लेमहौरिबा लुपा लाख 13 लिसिंग 10 समापनगा मौद्रागा सिना वार्ड खुदिंगी डस्टबिन खिनबदा जीके प्लास्टिक इंडस्ट्रीज हाइरिबी एजेंसी सिना सप्लाई तौरगा खिनबगी थबक चथरी लुपा करोड़ 10 थबक सूदना लौख्रे हाइकिबदु मरम सादबनी गाइडोनगी असोइबसी कॉर्पोरेटर ओइरगा कॉन्ट्रैक्टर सु ओइरंबा लोइनना माकी सेसान सासिनबा क्या योरंबसी माके असोइबनी गाइडोन रोंगमैना जीजी रोंगमै हाइना मिंग ओंथोलगा कॉन्ट्रैक्टर ओइना थबक तौरंबसी माके असोइबनी मखासा थरप ओइना तोपा पावमना नोंमै गाड़ी होंदोकलमलगा सेनख्रे तुरबुंग बंगलादा ngarang numitang pung 10 makhairum tarakpada motorcycle tongduna lakpa miyuanina manak adwaida gari semduna leiramba kangbu amada nungmaina kapura haibigi wahauda khuthoknarakpadigi miyu ani du makhoina tonglakpa motorcycle amasum nongmai hundoklamlaga senkre haidi ngarang numitangi thogdo dugi matangda turbungdagi sanahanbi kawbi nupi amana pawmising hai laikai aduda gari yadaduna semlaga leiringaida motorcycle tongduna lakpa tribal manba miyu anina garigi headlight थाजिलगा थमलिबनो हाइन हंगलखि मदुगो लोइनना मखोय नोंमैना कापतुना हातलुरा हाइन केलखि मखोयगी वहै खोनफम मदु हाउतबदगी गाड़ी सेमदुना लेरंबदुना मखोय अनि अदुबु गाड़ीदगी सिंगदखि कायना थंगना मखोयना पाइरकपा 9 ml की पिस्तोल अदुगा मोटरसाइकल अदुगो होंदोकलमलगा सेनखि मखोयना होंदोकलमबा मोटरसाइकल अदुगी रजिस्ट्रेशन नंबर MN01A 8505 ने मखोयदगी मुलहौबा 9 ml की पिस्तोल अदु बेडाटा कंपनी गिनी कापियारिबे मरु अहुम योरमी कायना थंगदा मियाम हौरकलगा मखोयदगी मुलहौबा नोंमै अमसु गाड़ी अदु कुंबी असेंबली कंस्टिट्युएंसी की तुरबुंग जीपी की फवोक्साउ इथाई पुलिस स्टेशन सिनबजकी अदुबु मफम अदुदा मथौ तोरमा पुलिस पर्सनल सिंगना मफम अदु पुलिस स्टेशन नते मरम अदुना मोरांग पुलिस स्टेशन द ओइना सिनबि योहेरकी तुंगदा मियामना नोंमै अमसु गाड़ी अदु मोरांग पुलिस स्टेशन सिनखरे मफम अदुगी मियामना पाउमी सिंग हाकी फवोक्साउ इखाइद पुलिस स्टेशन लेरे हरगा मपुंग फाबा पुलिस स्टेशन ओहेंदबना मियामना खुदोंग सादब थोकले मरम अदुना सब मिनिस्टर नोंथोंबम बेरेना मफमदुगी पुलिस स्टेशन असि मपुंग फाबो हेनबियो असिगुम थौदो असि ममांगना सुकेरा खना थोखिबा लेख्रे ngarangi thaudo aduna amuka hana khunja singda mi paiba pokhale so hairi makasa thara poina huyalan pawro fongba topa pawkhra lupa crore taruk longi sana phaba siena air asia gi security officer jail thajingkre haukibe april kungamari te lupa crore mangaga la humdra ga taruk lising humdra ga ni thoge sawaga yankhai rongi mamal oigedaba puna kilogram 10.79 lumba sana bar sing impal international airport gi fagat kiba thaudoka mari lainana fakhiba air asia gi assistant security officer thangjam rajesh kumar sai kuntra ga nipan apokpa ts mega sandra singmairong west pu ngasi cgm impal west na jail thajingkre yamloba sana bar humfuga manga adu customs divisions impal gi anti smuggling unit na satakiba investigation ma fagat kibani loinana ngasi jail thajingkraba assistant security officer aduna ngara case asiga mari lainana police na fagat kibani yamlaba sana sing adu customs division na awang khunau maning lekai digi wangkhem ibungobi sai kuntragum de apakpa w babaton kobo miyo amadigi hakthengna fagat kibani अदुबो थौदो सिगी मतana साथरखिबा इंटरोगेशन की मतुंगिना फारबा इबुंगोगी शिलोंगदगी इम्फाल एप्रिल कुंदा हलकलगा अवांग खुनौदा लेबा युम अमदा लेखिबनी माकपु रोकी कौबो मियमन एप्रिल कुंगा मरिदा दिल्ली सनबगिदमक फ्लाइट टिकट बुक तौनबा खंगलखिबनी हाइना पाउसना फोंदोरकली वाफमसी एप्रिल कुंगो हुमदोइद मंगोंदा खंगलमलबा नुमितुमक्तदा रोकी हाइरिबा मियसिगी पाउताक्तगी इउंगोबिना सिंजमai सुपरमार्केट असखि मफमदुदा रोकीना मंगोंदा अइब सिरुल अमा पिरगलगा मि अमा उननबा खंगलपदगी सि अदुमक मागना कैसाम थोंगी मफम अमदा मियो अमदा पिरबा मतुना मियोइदुना मंगोंदा सना सिंग यावबा लगेज अदु पिरखिबने हाइदि अदुबु एयर एशिया की असिस्टेंट सिक्योरिटी ऑफिसर असिना लगेज की चेक तौबगी थबक अदुदा मागना पांगथोपम थोपम मथौगी ओना तैनना लोना सनापुना बहोना बादुदा लौक्तुना बयोरमी हाइबिगी चार्ज त महाकपु ngarang पुलिस न फाखिबने हाइदि मखासा थरपोइना नहारोल की थौदांग पॉक्सी द फोंखिबा तोपा पाउखराना सब मिनिस्टर लाला हाइजखरे फेसबुक ग्रुप अमा ओरिबा जिंगबल पा लमहिलदा थांगबोय बाइते कौबा मियमना CMN बेरेना कुकी फ्रुप की फी इनबिरोइदबनी
inbiramliba amadi khudol tamlamba leiramlabadi CNA Myanmarna capital punishment pigi haina thagalakibadu ngasi CM da soikre haina singdorakli Manipur miyam amadi sin National Army mayamna ngakpiyu matung mana asiguma thabasi tawraroi kariguma tawba tarabli sibi sarak pibiyo haina makna haijarakli miyamna su ngakpiyu hairi mapalam geba pawkhra Bihar ki clinic amada Asokpa Yong Mama Macha matomda layengba Lakpada Doctor ngakhre Kanaguma miyu amana ana ayeki oina emergency da doctor gi clinic te satpana te haibasi anawbana te adubo sa singbu sokpan ba yorakpada clinic ta masa matumda satpegi hainabi du lakpa ure handakta Bihar da soklaba yong ama layengba doctor gi clinic amada ma ki pikliba masa ga loinana lakpada doctor na ngakhre yong aduna ma ki apikpa masa da puraga doctor gi clinic ta layengba lakpa du gi video footage du social media da viral loikre Yong amom amana ma ki pikliba masadu Macha mathada kolaga doctor chamber gi tul amada phamboki doctor aduna ma ki Asokpa du check tawdringai amasum Asokpa mafam adu oil man na samthokdringai mamangna yong aduna yamna khawrang ngairaga leibu uki doctor aduna ma ki mana adu yengnaba amasum Macha tana kadai da yengnaba tours laukthokpa adu da yong adu yamna ingna singna leibu uki clinic adu da leramba atopa patient kya amanasu yong adu gi Makhong mari maksok na layengba aduda makhoi masel amaga wari sanabu uki local report matungina Yong Mama Masadu Dr. SM Ahmad Clinic ta lakpa aduda masara sokpan buki Yong adu bu layengliba doctor na phongdokibada Yong adu karigumba mafam amadagi tarakpadigi asok boygani doctor asina Zagaran news ta phongdokiba mada soklaba Yong Mama adu matam khragi ma clinic ki mamangda phamlak leibuki madu ubada makna Yong adu manungna sanglaknaba ingit piki soklaba Yong adu layenglingaida Yong Mama aduna ma ki pikliba masa amata phawba mangondagi tongana thamba yakide Yong Macha adu hana layenglaba matungda Mama adu kona layengki Yong Mama Macha adu layenglingi manungda yamlaba miyamna yengnaki doctor gi mekidigi Yong Mama Macha adu gi soklaba mafam singadu bandage yesilaba matungda Yong Mama Macha adu mafam adudagi athingba amata yawduna sakhinaba miyam adu mafam adudagi chathok khinaba khanganki haina su paus na phongdorakli yamna ngak paw masu oiri atopa paw madana PUBG sanaba thinglubagi macha nupa mama hatkre Lakhnau da sai taraga turuk suraba nupa macha ama mama na online game PUBG sanadanaba hairubagi damak nongmaina kaptuna hatkre nupa macha si online game PUBG da addict suba miweni maramadura mahaki mama na PUBG sanaba thingnaba honabagi damak nongmaina kaptuna hatkibani angang aduna mama bu nongmaina kaptuna halaba matung numinini subna lotsilaga thamnamki Kona manam nam thirapadigi miyam khangnarakuna police na asiba haksang adu leba poponumiki numidang da recover tawkhibani recover tawbu matamda haksang adu patapum tharamle asiba haksang adu postmortem gi damak thakre masanupa aduna police na fare police ki source matung ina hairibana angang aduna maki mama adu hokiba thangja numita nongmaina kaptuna hatkibani mama adu halaba matungda makhoigi yumgi ka amada numinini subna solun silaga thamki maki apok mapa adu army personnel ni housingna West Bengal da posting tari tabani thaudo adugi mahakna maki mapar karimata haidokide thaudok thokpa matam aduda mahaka pukminaba sei mapan kakta ngairiba masanupi adu sulai thaudo adu kanagum amata da haidoktanaba masanupi aduda kian khanganbegi thawong sathaki loinana pumtharaba haksang adugi manam adu osinaba haiduna room freshening sing sejinaki additional deputy commissioner of police Qasim Abidina haikibra thaudo adu PGI police station ki makhada leiba Zamunapuram colony da thokibani laikhidraba mama adu macha ani aduga yum aduda leibani maki mapu roibana army gi JCO ni haina su pausna makhatana su phongdorakli loisilak poina to pa paung khotanga myamna hapsaramgi Jharkhand nupi macha ma gang rape tawkiba miyeni hingna mai thakre yamna thamoi sokpa thaudo am oina Jharkhand gi Gulma town da nupi macha ma motorcycle da mayumda thinbigani haina haptuna pukhraga gang rape satakhiba miyeni makoina tonglakhiba gari aduga loinana hingna mai thakre thaudo aduda miyema sikre amana aruwa phiumda lekanari laikhidraba miyedugi mamingna Sunil Rao kawi miyeni edu hingna mai thadringagi mamangna miyam sangduna makhoi butam thina fuki police ki pauna hairibana ngarang yum sakesa numita victim adu mahaki mama mapa singa loinana mari mata gyum amar sakhi loinana yumda halakpagi lambida bus ngaiduna leiringaida khul thangnana leiba mi anina nupi edu mayumda thadabiram lagi haina makhoigi motorcycle puraga sakhi mama mapa sing aduna numidang wairam yum yoroba phawda makhoigi masa nupi edu
halakpa thenakide adubu kona nupi macha adu thangnaba khulda yamna phibam sokna leiramba thenaki nupi macha aduna haikibada miyoi sing aduna makpu gang rape sathakre haina phongdoki khudakta khulgi miyoi sing mara leiba miyoi ani edu pharaba matungna makhoina tonglakpa motorcycle aduga loinana petrol haijinduna maithaki thaudo adura 21 ani edugi manungda amana sire amana Rajendra Institute of Medical Science ta aruwa phibam da sulaikanari police ki pauna hairibana nupi macha adu makhoi ani sangduna gang rape sathakre khangbadagi victim gi imung manung amasum khulgi mi sing 21 ani edu thangnaba khulda leiriba makhoi gi mayumdagi pharaba matungda tamthina phukhi loinana fuba yaba furaba matungda petrol hajinduna mai thakibani thaudo sig mari leinana police na madura sinaba mi singi mathakta murder case ama register tawra hadi thaudo sig matana victim sina phongdora khibda mi ani eduna maku mari matagi luhongba masalubagi halakpada makhoigi motorcycle yumda sasi haina lakmina khibani madura laibak thiba thaudo do thokibani mi sing adu makna hana masakhangi edubu crime adu sathagani habigi idea laikide mi ani eduna maku jungle pusilaga rape tawki loinana hatkani haina ki halaki hari adu hausi ko inati myam paus matang sa lusinjarage masum pathok sa ki bisfo ki blang ki kya yaro sim myam nga phi gene masum matam ge ba maroi bi paus myam da update pijarke and thank you.